Hi ma'am, interaction macha amta tawsena adagi mayamna haibirakpa akoigi comment da thambirakpa animation sigi matangda lakpa complaintsing matam sangdabagi adai mayamgi apam pamda phongdorpa mayamdo adugi matangda response amtang pigena akoi viewer ayamba khangbasu yaramgani adu khangdabasu adum mayam yauri haiba tare akoi comment sidagi adum khangjai Hojing maruina akoida lakbo complaint se matam tienbaga toina thahaningbaga haiba tare ado mayamna su hena kaimi se nuksibibagi khara sangna thaningba ade amadi khara toina su thaningba aduni leise ado sum mayam sum nuksibibagi comment da adum khara saura bawda akoi kaim khande maramde madu aikoigi thariba series ase yamna mayamna hena pambagi haitare kaimi asinga ngasi baw tharakpa series da khwaidagi hena mayamna pamnaba series ama oire maramduna akhoi nasu yam saujade adubu akhoi viewers marakta khangdaba khara amadi akhoi comment da kitang nungai taba hai tare karigino thaganing matang da thagat pa akhoina khushi tawba manbagi mawong da ngangakpa adagi akhoi suggestion amta loroi do itaragadi yengdabana phare haibagumba 10 malle noisi yengdre haibagumba adagi kitang nungai taba comment haiba tare adum khara adum thengnai masi moise khangdabagi di oiramgani ado khoina explain tawjagena video si namjabani hi ma'am hi maroina uzik akhoigi animation haibisi akhoigi manipurda karino haibisi chapchana khangba animation da khut kyam changi lever kyam changi mi kyam changi haibisi chapchana khangdabagi oiramgani na khanjai ayek pa laiga areng ba laiga se yam khenai saruk yamna thokna level se chang bi hele hai tare ayek pai se di picture ama yek pada changi matam du khar changa akhoi picture story telling gi waraga di adum nungti gi thagat bangamni adegi akhoi mi masing hena suraga di nongma da picture story telling ani hum mari thagat bangam basu ya ado animation da di aleng ba pot di thuna tawbangam di animation की process है मैं animation तंबी बा यार मगसु है ना खांगम गनी अदेगी मसी की मरम द खांगबा अखोई की subscriber अखोई की viewer मैं आमु सु यार गनी तो खांग द्रे मैं आम सिंग अखोई हाइजेनिंग बमना सम हाय द आई हुजिक लाकदोरि बा ngasi की अमदी मथंग की progress मते एम तंग उच्चरके मैं मसी की कईमु से मागी मसासिदा यावरिबसे सोमदा अखोगी लेयर मयाम यावरिबने मागी के हाइतारे मागी मसा मनुंगसिदा मागी मखुट की मागी मखोंगी मागी खुबाक की अदे ममित ता उशनबा पांगथोकपा अदि मयाम अमा यावरिबने सि कईमुजी खक्तंगदा यावरिबसिदा मसी मयामसे लोइना अखोगी खुबोमगी खुदांगी अदगी फोर आर्मगी खुतुम तासनबा खुद फंदोकपा खुद पाइसनबा पोट पाइबा ता पाइबा मसीगी मयाम से यारने सुमाय तौदना मोइतेगी ओरसु कैलाकपगी ओरसु खुदिंग मक्की कैरेक्टर अमदा लेयर यामद्रबदा निफु मथक्ता यावरिबनी अदुगा निफु मथक्सिगी मथक्ता अमुक अखोइना कैगुम पोट अनौबा अमा पाइरकदोरेना खलसी सामा हायराबदा माजे सिंजंग पाइरकदोरेना खलसी नत्रगा अखोइगी थांग अनौबा अमा पाइरकदोरेना खलसी अदुदो हापसनदोरिनी अदो थांगजे पाइसनबगुम्बा अमा अदे मखदाउन थो पाइबा माइना मखल हापकदोरिनी अदो हापि मयामसे लोइना मयामसे कैरेक्टर से सारनी सारब मतुंगदा अखोइना मिनिट अमगी एनिमेशन सेमबदा आइगी ओइना एनिमेटर की ओइना पुंग अहुम चंगे मिनिट अमगी एनिमेशन से प्रिपेयर तौबदा अदो पुंग अहुम जिना लोइबा नते पुंग अहुम जे लोइरब मतुंगदा अखोगी एडिटर दा आइना ट्रांसफर तौरनी माना अमुक अखोगी बैकग्राउंड गे पुनसन बखोचन अदगी सिंक्रोनाइज तौबा मचिन हापा अदगी VFX हापा मैम तौरनी अदगी अखोगी फाइनल एडिटर अमदों थागदोरेबनी अदो अदमाइना सुम मथंग थागा यामना सांगबा प्रोसेस ने मसे अदो एनिमेशन तमको मीना दि खंबिगनी तमदा मीना खंते दो अखोइदा कितंग नुवाइजदबसि कैनो हारा कांदा मयाम अखोइना मीगी इसम हायबदा लेकाइदा अखोगी सिनेमा कापसे सिनेमा से सम हायबदा एनी सिनेमा अमा लोइरगा लैरे रिलीज तौखरे अदो अखोगी लेकाइगी वॉलंटियर खरना सिनेमा अदो पाइरगा
ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯀꯥꯞꯅꯤ ꯑꯗꯨ ꯀꯥꯞꯅꯤꯅ ꯃꯥꯏ ꯃꯈꯨꯠꯇ ꯂꯩꯔꯒ ꯀꯥꯞꯅꯤꯡ ꯃꯇꯝꯗ ꯀꯥꯞꯄꯗꯣ ꯑꯗꯨ ꯅꯠꯇꯦ ꯑꯩꯈꯣꯏꯁꯤꯅ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯆꯔꯛꯏꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯁꯤꯗ ꯐꯝꯃꯤꯕ ꯑꯩꯈꯣꯏ ꯁ꯭ꯇꯥꯐꯁꯤꯡꯁꯤꯅ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎ ꯁꯨꯔꯒ ꯄꯨꯊꯣꯛꯆꯒꯗꯣꯏꯅꯦ ꯃꯌꯥꯝ ꯑꯗꯣ ꯍꯥꯏꯕꯗꯤ ꯑꯗꯨ ꯄꯨꯊꯣꯛꯄꯒꯤ ꯄ꯭ꯔꯣꯁꯦꯁꯁꯤꯗ ꯆꯪꯉꯤꯕꯁꯦ ꯑꯩꯉꯣꯟꯗ ꯑꯩ ꯄꯨꯡ 10ꯗ ꯃꯐꯝꯁꯤꯗ ꯌꯧꯖꯔꯛꯏ ꯃꯌꯥꯝ ꯑꯗꯨꯒ ꯄꯨꯡ 6ꯇ ꯑꯩ ꯍꯜꯂꯤ ꯑꯗꯣ ꯀꯩꯒꯨꯝꯕ ꯀꯣꯝꯄ꯭ꯂꯦꯛꯁ ꯑꯣꯏꯔꯒꯗꯤ ꯑꯦꯅꯤꯃꯦꯁꯟꯁꯦ ꯄꯨꯡ 8 ꯇꯥꯕ ꯌꯥꯎꯏ 9 ꯇꯥꯕ ꯌꯥꯎꯏ ꯑꯗꯩ ꯑꯩꯈꯣꯏ ꯃꯌꯥꯝꯗꯧꯅ ꯕꯥꯇꯣꯟ ꯑꯃ ꯂꯥꯛꯑꯁꯨ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕ ꯑꯣꯏꯔꯁꯨ ꯑꯃ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏ ꯌꯥꯔꯤꯈꯩ ꯄꯣꯄꯥꯡ ꯈꯛꯇꯪ ꯄꯤꯔꯝꯃꯒ ꯑꯗꯨꯝ ꯂꯥꯛꯑꯦ ꯌꯥꯎꯕ ꯉꯝꯗ꯭ꯔꯦ ꯃꯌꯥꯝꯒꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅꯕ ꯍꯣꯠꯅꯕꯗ ꯑꯗꯣ ꯑꯩꯈꯣꯏꯅꯁꯨ ꯌꯥꯝꯅ ꯄꯥꯝꯖꯔꯨꯕ ꯊꯕꯛ ꯑꯃ ꯑꯣꯏꯕꯒꯤ ꯑꯩꯈꯣꯏ ꯋꯥꯔꯒꯁꯨ ꯃꯗꯨ ꯑꯋꯥꯕ ꯊꯤꯗꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯁꯤꯒꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯑꯃꯅ ꯄ꯭ꯂꯦꯠꯐꯣꯝꯁꯦ 3 ꯂꯩ ꯑꯩꯈꯣꯏꯅ ꯐꯤꯜꯝ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯦꯅꯤꯃꯦꯁꯟ ꯑꯃ ꯊꯥꯗꯣꯛ ꯃꯇꯝꯗ ꯑꯍꯥꯟꯕꯗ ꯐꯤल्मꯒꯤ लेवल अमा लेरे अनी सूबदा टीवी की लेवल अमा लेरे अदगी अहुम सूबदा यूट्यूब हाइसिना ख्वाइदगी पिकपा प्लेटफॉर्म ने अमरोम दा हायर कांदा फिल्म मैसिना अखोगी मी मयाम अखोगी एडिटर वगैरह अमा वगैरह मयाम जंग फमगा सूरगा लोइसलकदोइनि मपारोमदा एनिमेशन गा तौरिसे एडिटर वीएफएक्स एनिमेटर मयाम यावरमने अदुगा टीवी की सिदना मी मसिंग खरा हंदरानी अदुबु स्टिल मोय नुंगतीगी पुथोकदोइनिना मोयसु मी मसिंग यामीबनी अदुम बजेट याम चावी मार्केट याम चावी पैसा याम चावी यूट्यूब सिना ख्वाइ पीबै मरमसे करिगिनो हायर कांदा यूट्यूब असिदा लाकदोरिबा पैसाजे अखोई मयामना येंबा कांदा एडवर्टाइज लाकदो अदगी लाकदोइ पैसाजे हक्तने अखोइगी क्रिएटर दा फंगदोरिबसे अदो अखोइदा थादोइबा पोतसे मयामना टिकेट कागा येंबा नते फ्री दे येंगिबने अदुना पेड मेंबर इनसु लई यूट्यूब कीसु पेड मेंबर रेंट तौर येंबा काइना पैसा थीरे येंबा लई अदुसु अखोइ तौजबा नते मयाम अखोइ मयामदा अखोइना फ्री दा फंगनबा अखोइगी वारीसे अदुम हप्ता आमदा यारगदि अनिरक पुथोकपा ngamnaba adu kanna honajabni ado akhoi awabase kitang mayamna khangdaba mayamna adum askhar thuna thagat biro adu tor haibdo adudi akhoi yamna haraujei thu moi yam yengning toini ko akhoina su hamninge ba aduga akhoina su hen hapkali matik akhoina su yam toi hamninge ba maramda yamna hapigai akhoi dasu channel dasu paisa hena kagadoini sengna haido bada aduna akhoi ya ngamagadi nungti ki habninge ado akhoi gi lairiba strength hauzik ki oina lairiba mi masing hauzik ki oina manipur da lairiba akhoi gi mi masing amadi suriba akhoi masing si mayam je punna yeng kanda akhoi hauzik ki oina akhoi gi capacity da akhoi na tawjariba asina akhoi gi limit oire haiba tare akhoi numit chupa pung tara de la ko sina numit taraga chak yum yawda ai akhoi mana dum chak thangdopagi pung da dum ayum halle अदो मैम सीसे नुंगतीगी हारिबसे नुंगतीगी तौदोइनी एक्सेप्ट संडे खक्तनी अखोइना ऑफ लाइसे अदे नुंगतीगी तौदोइनी चप मानना आइना तौरिबा सोमदा हारिबा एक्सप्लेन तौरिबा असांगबदो माइना एडिटर न सोंग सोमदा असांगबा मतम अमा काइथोकिदोइनी मैम आई कमेंट मैम पागदबदो आई एक्सप्लेन तोइङाइदा पाहौदबगी मैम वारौबिनो matang chab sung choi choi pajage ngasi su angamba makha taba kamen khara adum sonam na su paharakini myam idea mu makha am sem do ni natraga di amu minute am tenjel ka do ni kentos akhoi gi creator dagi mafam kram मैम कहोनी ऐसे लाइव की पाक पाउती थोकते दूँ असी से आई थोकतब यादरे खलाई थोकचरपने मिलियन घसा क्या जम तब तो कोई इलस्ट्रेशन की दरकार तो से एग्जांपल सिदा कोई ना सिदा तो इसे कोई इलस्ट्रेटर ना तो इसे कोई बैकग्राउंड में चिपकतो बैकग्राउंड की बैकग्राउंड इसे यानी बैकग्राउंड थी सिकन तो इसे ओके से वारी मतलब कोई कनोना कोई मिली कोई इलस्ट्रेटर ना इलस्ट्रेट तौर पिक्चर से को जैसे इसम सम पिक्चर कोई बैकग्राउंड द हाम द पिक्चर ने बसे से अतो सिगी पिक्चर से कोई इलस्ट्रेटर ने ये ना होना बोदे एलिस सम पुंग अनि मया दि दुम संग हाइ तारे को कोई एनिमेशन में थोथो को कैरेक्टर लेंग बो थोथो बगा कोई रोजेस ना कोई सुपरवाइजर रोजेस ने एक्सप्लेन तौर विदना तोंगा बे एनिमेशन की वारी ने कोई ने उचरेशन द ओनली बैकग्राउंड खतन ने को अतो बैकग्राउंड से को मुक से मुक आइना उचदे सिदना कोई सिदा कोई एडोबी कनो दने कोई ने पुजिली जा आफ्टर इफेक्ट्स दने को कोई ने पुजिली से अदो साइ हाफ खिबा
ꯑꯩꯈꯣꯏꯒꯤ ꯍꯥꯞꯈ꯭ꯔꯤꯕ ꯃꯌꯥꯝ ꯑꯩꯈꯣꯏ ꯔꯣꯖꯦꯁꯅ ꯁꯦꯝꯃꯛꯄ ꯑꯦꯅꯤꯃꯦꯁꯟꯒꯤ ꯀꯦꯔꯦꯛꯇꯔ ꯃꯌꯥꯝꯗꯣ ꯁꯤꯗ ꯂꯩꯔꯦꯀꯣ ꯁꯤ ꯂꯩꯔꯦ ꯁꯤ ꯃꯌꯥꯝꯁꯦ ꯑꯃꯨꯛ ꯁꯣꯝꯗ ꯌꯥꯝ ꯋꯥꯅ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯀꯝꯄ꯭ꯌꯨꯇꯔꯒꯤ ꯃꯄꯥꯡꯒꯜꯒꯤ ꯂꯦꯚꯦꯜꯒꯤ ꯉꯝꯕꯒꯤ ꯆꯥꯡꯗ ꯍꯥꯏꯇꯥꯔꯦ ꯁꯤꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯃꯥꯒꯤ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯁꯤꯗ ꯑꯃꯨꯛ ꯑꯩꯈꯣꯏ ꯊꯥꯗꯔꯛꯀꯗꯣꯏꯅꯦꯕꯀோ ꯉꯁꯥꯏꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯍꯥꯞꯈꯤꯕ ꯁꯤꯟꯗꯨꯒ ꯑꯗꯒꯤ ꯉꯁꯥꯏ ꯍꯧꯖꯤꯛ ꯍꯥꯏꯗꯤ ꯕꯦꯛꯒ꯭ꯔꯥꯎꯟꯒꯤ ꯁꯤꯟꯗꯨꯒ ꯉꯁꯥꯏ ꯑꯩꯈꯣꯏ ꯔꯣꯖꯦꯁꯅ ꯁꯦꯝꯕ ꯀꯦꯔꯦꯛꯇꯔꯗꯨꯒ ꯁꯤ ꯄꯨꯟꯁꯤꯜꯂꯛꯀꯗꯣꯏꯅꯤ ꯑꯗꯨ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯩ ꯆꯥꯛꯂꯛꯄ ꯌꯥꯎꯔꯛꯏ ꯑꯗꯒꯤ ꯀꯩꯅꯣ ꯇꯧꯕ ꯑꯁꯤꯒꯤ ꯏꯐꯦꯛ ꯃꯌꯥꯝ ꯑꯃꯁꯨ ꯑꯩꯈꯣꯏ ꯁꯤꯗ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯥꯞꯇꯣꯏꯅꯦꯕꯀꯣ ꯑꯗꯣ ꯁꯤꯁꯤꯅꯁꯨ ꯐꯥꯏꯅꯦꯜ ꯅꯠꯇ꯭ꯔꯤ ꯍꯥꯏꯇꯥꯔꯦ ꯁꯤꯁꯦ ꯂꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯑꯃꯨꯛ ꯔꯦꯟꯗꯔ ꯇꯧꯕ ꯚꯤꯗꯤꯑꯣ ꯔꯦꯟꯗꯔ ꯇꯧꯕꯁꯦ ꯃꯌꯥꯝꯅ ꯈꯪꯕꯤꯔꯅꯤ ꯚꯤꯗꯤꯑꯣ ꯔꯦꯟꯗꯔ ꯇꯧꯕꯗ ꯀꯌꯥꯝ ꯀꯨꯏ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯈꯪꯕꯤꯔꯝꯒꯅꯦꯕꯀꯣ ꯑꯗꯣ ꯚꯤꯗꯤꯑꯣꯁꯤ ꯔꯦꯟꯗꯔ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯦꯗꯤꯇꯔꯗ ꯑꯃꯨꯛ ꯊꯥꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯂꯧꯈꯤꯕ ꯑꯥꯎꯗꯤꯑꯣ ꯁꯥꯎꯟ ꯂꯧꯈꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯌꯥꯝꯗꯣ ꯑꯥꯎꯗꯤꯑꯣ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯒꯤ ꯐꯥꯏꯅꯦꯜ ꯑꯃꯨꯛ ꯍꯥꯞꯇꯣꯏꯅꯦꯕ ꯁꯝꯅ ꯇꯧꯕꯗ ꯑꯩꯈꯣꯏ ꯒ꯭ꯔꯥꯁ ꯔꯨꯠꯇꯒꯤ ꯍꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯔꯣꯖꯦꯁꯅ ꯑꯩꯈꯣꯏ ꯀꯦꯔꯦꯛꯇꯔꯁꯦ ꯁꯤꯗꯒꯤ ꯑꯩꯈꯣꯏ ꯀꯦꯔꯦꯛꯇꯔꯁꯦ ꯁꯤꯗꯒꯤ ꯁꯥꯔꯛꯑꯦ ꯀꯦꯔꯦꯛꯇꯔꯁꯦ ꯁꯥꯔꯀꯥꯟꯗ ꯑꯩꯈꯣꯏ ꯀꯦꯔꯦꯛꯇꯔ ꯁꯥꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯑꯦꯅꯤꯃꯦꯁꯟꯒꯤ ꯊꯕꯛꯁꯦ ꯁꯨꯝ ꯂꯣꯏꯁꯤꯜꯂꯅꯤ ꯁꯤꯗꯒꯤ ꯄꯨꯊꯣꯔꯛꯑꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟꯒꯤ ꯁꯥꯏꯠꯇꯒꯤ ꯁꯤꯗ ꯑꯩꯈꯣꯏ ꯃꯤꯂꯤꯅ ꯏꯂꯨꯁꯇ꯭ꯔꯦꯇꯔ ꯖꯁ ꯑꯦꯛꯖꯥꯝꯄꯜꯅꯤ ꯁꯤꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟꯁꯤꯒ ꯑꯃꯨꯛ ꯌꯦꯛꯑꯅꯤ ꯁꯤ ꯕꯦꯛꯒ꯭ꯔꯥꯎꯟꯁꯤꯒ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯔꯣꯖꯦꯁꯅ ꯄꯤꯔꯛꯄ ꯑꯦꯅꯤꯃꯦꯁꯟꯗꯨ ꯄꯨꯟꯁꯤꯜꯂꯀꯥꯟꯗ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯚꯤꯖꯨꯋꯦꯜ ꯏꯐꯦꯛ ꯑꯥꯔꯇꯤꯁꯅ ꯁꯤꯗ ꯑꯃꯨꯛ ꯄꯨꯟꯁꯤꯟꯗꯣꯏꯅꯦꯕꯀꯣ ꯁꯤ ꯂꯣꯏ ꯄꯨꯟꯁꯤꯜꯂꯨꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯦꯗꯤꯇꯤꯡꯗ ꯐꯥꯏꯅꯦꯜ ꯑꯦꯗꯤꯇꯤꯡ ꯍꯥꯏꯇꯥꯔꯦ ꯐꯥꯏꯅꯦꯜ ꯑꯦꯗꯤꯇꯤꯡꯁꯦ ꯑꯩꯈꯣꯏ ꯀꯩꯅꯣꯗ ꯑꯃꯨꯛ ꯊꯥꯈꯤꯗꯣꯏꯅꯦꯕ ꯑꯗꯨꯅ ꯃꯌꯥꯝꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤꯁꯦ ꯀꯩꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏ ꯂꯦꯕꯔꯁꯦ ꯌꯥꯝ ꯆꯪꯉꯤ ꯍꯥꯏꯇꯥꯔꯦꯀꯣ ꯂꯦꯕꯔꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯆꯪꯉꯤ ꯀꯔꯤꯒꯤ ꯉꯁꯤ ꯐꯥꯎꯕꯁꯨ ꯃꯌꯥꯝꯅ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯤ ꯑꯗꯨ ꯅꯠꯇꯕ ꯃꯔꯛ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯀꯃꯦꯟꯁꯦ ꯑꯩꯈꯣꯏꯅ ꯌꯥꯝ ꯇꯥꯕꯗ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯀꯃꯦꯟꯁꯦꯀꯣ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯕ ꯀꯃꯦꯟꯁꯦ ꯑꯗꯨꯝ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯌꯥꯎꯔꯛꯑꯦ ꯑꯗꯨꯒꯤꯗꯃꯛꯇ ꯀꯃꯦꯟꯗꯣꯒꯤ ꯃꯇꯥꯡꯗꯅꯦ ꯑꯩꯈꯣꯏꯅ ꯉꯁꯤ ꯅꯝꯖꯔꯤꯕ ꯚꯤꯗꯤꯑꯣꯁꯦ ꯑꯗꯒꯤ ꯍꯥꯏꯖꯅꯤꯡꯕ ꯑꯃꯅ ꯉꯁꯥꯏ ꯑꯩꯈꯣꯏ ꯔꯣꯖꯦꯁꯅ ꯍꯥꯏꯈꯤ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯅꯝꯕ ꯍꯥꯏꯕꯁꯦ ꯚꯤꯗꯤꯑꯣ ꯌꯥꯔꯤꯈꯩ ꯚꯤꯗꯤꯑꯣ ꯌꯥꯝꯅ ꯍꯥꯞꯄꯤꯈꯩ ꯑꯩꯈꯣꯏꯗ ꯔꯦꯚꯦꯅ꯭ꯌꯨ ꯍꯦꯟꯒꯠꯀꯗꯣꯏꯅꯤ ꯍꯥꯞꯅꯤꯡꯗꯕ ꯀꯅꯥꯗ ꯑꯩꯈꯣꯏ ꯉꯝꯃꯗꯤ ꯄꯨꯡ ꯈꯨꯗꯤꯡꯒꯤ ꯍꯥꯞꯆꯒꯦ ꯍꯥꯏꯔꯤꯅꯦ ꯑꯩꯈꯣꯏꯗꯤꯀꯣ ꯑꯩꯈꯣꯏ ꯄꯨꯡ ꯈꯨꯗꯤꯡꯒꯤ ꯑꯦꯕ꯭ꯔꯤ ꯑꯋꯥꯔ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏ ꯍꯥꯞꯆꯒꯦ ꯍꯥꯏꯅꯦꯕ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯌꯥꯗꯕ ꯑꯩꯈꯣꯏꯒꯤ ꯂꯤꯃꯤꯇꯦꯁꯟ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯅ ꯎꯄꯥꯏ ꯂꯩꯇꯕꯒꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯑꯉꯝꯕ ꯆꯥꯡꯗ ꯑꯩꯈꯣꯏ ꯍꯥꯞꯆꯕꯅꯦꯕꯀꯣ ꯑꯣꯀꯦ ꯁꯤ ꯈꯛꯇꯅꯦ ꯑꯗꯣ ꯃꯈꯥ ꯇꯥꯕꯗꯤ ꯑꯩꯈꯣꯏ ꯔꯣꯖꯦꯁꯇ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯁꯥꯡꯅ ꯇꯧꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯌꯥꯝꯅ ꯋꯥꯅ ꯍꯤꯡꯅ ꯈꯟꯖꯩ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯈꯪꯕꯤꯕ ꯑꯩꯈꯣꯏꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯅ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯋꯤ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠꯇꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣই ꯁꯨꯃꯥꯏꯅ ꯆꯠꯊꯕ ꯉꯝꯃꯛꯏꯅꯤ ꯑꯗꯒꯤ ꯍꯦꯟꯅ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯄꯨꯊꯣꯛꯄ ꯉꯝꯃꯤꯅꯤ ꯂꯦꯞꯇꯅ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯤ ꯈꯨꯗꯤꯡꯒꯤ ꯀꯦꯄꯥꯁꯤꯇꯤ ꯂꯩꯅ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯅꯤꯅ ꯍꯣꯟꯕ ꯉꯝꯕ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯎꯖꯥꯎ ꯑꯃ ꯍꯣꯟꯒꯗꯧꯔꯦ ꯑꯗꯣ ꯃꯤ ꯑꯅꯤꯅ ꯍꯣꯟꯕ ꯉꯝꯕ ꯎꯖꯥꯎ ꯆꯥꯡ ꯍꯥꯏꯕ ꯑꯃ ꯂꯩꯅ ꯑꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯈ꯭ꯔꯗꯤ ꯍꯦꯛꯇ ꯈꯣꯡꯅꯥꯡ ꯆꯥꯎꯕꯗꯣ ꯃꯤ ꯑꯅꯤ ꯑꯍꯨꯝꯅ ꯍꯣꯜꯂꯣ ꯍꯥꯏꯗꯤ ꯉꯝꯃꯔꯣꯏꯕ ꯑꯗꯨꯅꯤ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯉꯝꯃꯤꯕ ꯑꯩꯈꯣꯏꯒꯤ ꯁꯨꯔꯤꯕ ꯏꯁꯇ꯭ꯔꯦꯡ ꯃꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯔꯣꯏꯕꯒꯤ ꯊꯥꯛꯇ ꯑꯩꯈꯣꯏꯅ ꯆꯠꯊꯣꯛꯇꯈꯩ ꯀꯣꯏꯊꯣꯛꯇꯈꯩ ꯑꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕꯨꯛ ꯅꯣꯡꯉꯥꯟꯕꯗꯩ ꯅꯨꯃꯤꯠ ꯇꯥꯕꯨꯛ ꯏꯁꯇꯨꯗꯤꯑꯣ ꯃꯅꯨꯡꯁꯤꯗ ꯁꯨꯔꯤꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯑꯥꯎꯠꯄꯨꯠꯁꯦ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯑꯁꯤꯅ ꯑꯣꯏꯔꯦ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯦꯡꯇ ꯀꯩꯗ ꯈꯤꯇꯪ ꯌꯧꯔꯛꯈꯤꯗꯕ ꯑꯗꯒꯤ ꯃꯇꯝꯗ ꯈꯤꯇꯪ ꯁꯣꯏꯈꯤꯕ ꯌꯥꯎꯈꯤꯕ ꯍꯥꯏꯔꯁꯨ ꯑꯩꯈꯣꯏꯒꯤ ꯉꯝꯃꯛꯇꯕꯒꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯦꯅꯤꯃꯦꯁꯟ ꯍꯧꯖꯤꯛ ꯃꯌꯥꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯐ꯭ꯔꯦꯝꯁꯤꯗ ꯀꯩꯃꯤꯒ ꯀꯩꯃꯨꯒ ꯊꯣꯛꯂꯛꯑꯒ ꯃꯕꯥꯅꯤꯈꯛ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯈꯠꯅꯕꯗꯨꯒ ꯃꯌꯥꯝ ꯀꯩ ꯂꯥꯛꯄꯁꯨ ꯀꯩꯁꯨ ꯂꯣꯏ ꯌꯥꯎꯁꯜꯂꯛꯄꯗꯨꯒ ꯃꯤꯅꯤꯠ ꯑꯃꯈꯛꯀꯤ ꯚꯤꯗꯤꯑꯣꯅꯤꯀꯣ ꯑꯃꯅ ꯃꯣꯏ ꯑꯅꯤꯈꯛ ꯁꯥꯟꯅꯕ ꯑꯃꯅ ꯃꯣꯏ ꯃꯌꯥꯝ ꯁꯥꯟꯅꯕ ꯑꯗꯣ ꯑꯅꯤꯈꯛ ꯁꯥꯟꯅꯕꯗꯨꯗ ꯆꯪꯉꯤ ꯃꯇꯝꯗꯨꯒ ꯃꯌꯥꯝ ꯁꯥꯟꯅꯕꯗ ꯆꯪꯉꯤꯕ ꯃꯇꯝꯗꯨꯒ ꯌꯥꯝ ꯈꯦꯠꯅꯔꯛꯀꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯦꯅꯤꯃꯦꯁꯟꯗ ꯃꯤ ꯈꯔ ꯌꯥꯝꯅ ꯌꯥꯎꯔꯛꯄ ꯏꯄꯤꯁꯣꯠꯇꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯤꯅꯤꯠꯇꯨ ꯁꯨꯕ ꯉꯝꯃꯛꯑꯣꯏꯕ ꯍꯥꯏꯕꯗꯤ ꯃꯌꯥꯝꯗꯨꯒꯤ ꯃꯤꯅꯤꯠ ꯁꯥꯡꯕ ꯆꯞ ꯃꯥꯟꯅꯔꯒꯁꯨ ꯃꯤ ꯌꯥꯎꯔꯤꯕ ꯃꯁꯤꯡꯗꯣ ꯌꯥꯝꯕꯅꯤꯅ ꯑꯇꯩꯗꯨꯁꯨ ꯂꯣꯏ ꯂꯦꯡꯗꯕ ꯌꯥꯄꯣꯠꯇꯦ ꯋꯥ ꯉꯥꯡꯗꯕ ꯌꯥꯄꯣꯠꯇꯦ ꯐꯨꯅꯗꯕ ꯌꯥꯄꯣꯠꯇꯦ ꯑꯗꯨ ꯃꯌꯥꯝꯗꯣ ꯇꯧꯕꯗ ꯃꯇꯝꯗꯣ ꯑꯗꯨꯝ ꯍꯦꯟꯅ ꯆꯪꯉꯦ ꯃꯁꯤꯅꯤ ꯑꯩꯈꯣꯏꯁꯨ ꯁꯞꯄꯣꯔꯇꯔ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯧꯖꯤꯛ ꯀꯩꯃꯤꯒꯤ ꯑꯃꯗꯤ ꯄꯨꯄꯨꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯂꯩ ꯃꯌꯥꯝꯒꯤ ꯑꯦꯛꯁꯄꯦꯛꯇꯦꯁꯟ ꯑꯩꯈꯣꯏ ꯌꯥꯔꯤꯈꯩ ꯃꯥꯡꯍꯟꯗꯅꯕ ꯑꯩꯈꯣꯏꯁꯨ ꯀꯟꯅ ꯍꯣꯠꯅꯖꯔꯤ ꯃꯈꯥ ꯇꯥꯅꯁꯨ ꯑꯗꯨꯝ ꯍꯣꯠꯅꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯈꯛꯇꯅꯤ ꯑꯩꯈꯣꯏꯒꯤ ꯗ꯭ꯌꯨꯔꯦꯁꯟꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯏꯐꯝꯗ ꯀꯃꯦꯟꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯈꯔ ꯌꯥꯎꯔꯛꯄꯗꯒꯤ ꯉꯁꯤ ꯁꯨꯃꯥꯏꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯗꯕ ꯌꯥꯗ꯭ꯔꯦ ꯈꯜꯂꯒ ꯇꯧꯖꯔꯛꯄꯅꯤ ꯍꯣꯔꯦꯟ
ꯀꯩꯃꯤ ꯊꯥꯒꯠꯅꯕ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯟꯅ ꯍꯣꯠꯅꯖꯔꯤ ꯀꯩꯃꯤ ꯁꯣꯏꯗꯅ ꯍꯣꯔꯦꯟ ꯂꯥꯛꯀꯅꯤ ꯃꯌꯥꯝ ꯑꯗꯣ ꯈꯤꯇꯪ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯗ꯭ꯌꯨꯔꯦꯁꯟꯒꯤ ꯑꯃꯁꯦ ꯑꯩꯈꯣꯏꯅꯁꯨ ꯃꯌꯥꯝꯅ ꯁꯥꯡꯍꯟꯕꯤꯔꯣ ꯍꯥꯏꯕꯅꯤꯅ ꯑꯩꯈꯣꯏ ꯃꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯤ ꯂꯤꯁꯤꯡꯒꯤ ꯃꯊꯛꯇ ꯁꯥꯡꯅ ꯍꯥꯞꯄꯤꯔꯛꯑꯣ ꯃꯤ ꯂꯥꯛꯀꯤ ꯃꯊꯛꯇ ꯍꯥꯏꯔꯁꯨ ꯌꯥꯔꯦ ꯑꯗꯨꯃꯥꯏꯅ ꯍꯥꯞꯄꯤꯔꯛꯑꯣ ꯍꯥꯏꯕꯅꯤꯅ ꯑꯩꯈꯣꯏꯅꯁꯨ ꯍꯣꯏ ꯉꯝꯅꯕ ꯍꯣꯠꯅꯒꯦ ꯍꯥꯏꯔꯒ ꯋꯥ ꯉꯥꯛꯇꯕꯁꯨ ꯇꯥꯕꯁꯦ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯕꯨ ꯈꯖꯤꯛ ꯈꯔ ꯑꯩꯈꯣꯏꯒꯤ ꯑꯉꯝꯕ ꯀꯦꯄꯥꯁꯤꯇꯤꯗ ꯇꯧꯔꯤꯕꯁꯦ ꯃꯌꯥꯝꯅ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯕꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯒꯦ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯀꯃꯦꯟ ꯇꯥꯟꯊꯣꯛꯈꯤꯕꯒꯤꯗꯃꯛꯇ ꯋꯥꯔꯧꯕꯤꯔꯣꯏ ꯑꯩꯈꯣꯏꯒꯤ ꯁꯞꯄꯣꯔꯠꯇ ꯃꯌꯥꯝ ꯑꯃ ꯀꯃꯦꯟ ꯄꯤꯕꯤꯔꯛꯏ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ ꯂꯣꯏꯅ ꯀꯃꯦꯟ ꯄꯤꯕꯤꯔꯛꯄ ꯑꯩꯈꯣꯏꯒꯤ ꯚ꯭ꯌꯨꯋꯔ ꯃꯌꯥꯝ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯉꯁꯤ ꯀꯩꯃꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯥꯒꯠꯆꯒꯅꯤ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯀꯟꯅ ꯍꯣꯠꯅꯔꯤ ꯍꯧꯖꯤꯛ ꯑꯗ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯈꯤ ꯑꯗꯨꯃꯥꯏꯅ ꯑꯩꯉꯣꯟꯗ ꯃꯤꯅꯤꯠ ꯑꯃ ꯁꯦꯝꯕꯗ ꯄꯨꯡ 3 ꯆꯪꯉꯤ ꯅꯣꯡꯃꯗ ꯃꯤꯅꯤꯠ 3, 4, 5 ꯁꯦꯝꯕꯗ ꯑꯩ ꯅꯨꯃꯤꯠ ꯇꯥꯕꯨꯛ ꯁꯦꯝꯃꯤ ꯍꯥꯏꯔꯤꯕ ꯆꯞ ꯃꯥꯟꯅꯕ ꯄ꯭ꯔꯣꯁꯦꯁꯁꯦ ꯏꯗꯤꯇꯔꯅꯁꯨ ꯑꯃꯨꯛ ꯇꯧꯔꯨꯗꯣꯏꯅꯤ ꯃꯥꯒꯤꯁꯨ ꯄꯨꯡ 4, 5, 6, 9 ꯆꯪꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯪꯉꯨꯗꯣꯏꯅꯤ ꯑꯗꯨ ꯏꯗꯤꯇꯔ ꯑꯃꯗ ꯑꯃꯨꯛ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯈꯤꯗꯣꯏꯅꯤ ꯐꯥꯏꯅꯦꯜ ꯑꯩꯈꯣꯏ ꯀ꯭ꯔꯤꯌꯦꯇꯔꯅ ꯐꯥꯏꯅꯦꯜ ꯑꯃꯨꯛ ꯄꯤꯗꯣꯏꯅꯤ ꯑꯗꯨꯃꯥꯏꯅ ꯃꯊꯪ ꯄ꯭ꯔꯣꯁꯦꯁ ꯃꯌꯥꯝꯁꯦ ꯇꯧꯕꯗ ꯄꯨꯔꯥ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯗꯨꯝ ꯀꯣꯟꯅꯔꯦ ꯁꯕꯇꯥꯏꯇꯜ ꯍꯥꯞꯄꯛꯀꯅꯤ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤ ꯂꯣꯏ ꯂꯣꯏꯕꯗ ꯅꯣꯡꯃꯗ ꯑꯩꯈꯣꯏ ꯄꯨꯂꯞ ꯑꯦꯅꯤꯃꯦꯁꯟ ꯊꯥꯗꯣꯛꯈꯤꯕ ꯑꯦꯗꯤꯇꯤꯡ ꯑꯃ ꯂꯣꯏꯕꯗ ꯃꯤꯅꯤꯠ 3, 4, 5ꯁꯦ ꯑꯩꯈꯣꯏꯒꯤ ꯃꯦꯛꯁꯤꯃꯝ ꯀꯦꯄꯥꯁꯤꯇꯤꯅꯤ ꯑꯗꯨꯒ ꯊꯥꯗꯣꯔꯤꯕ ꯑꯥꯎꯠꯄꯨꯠꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯉꯝꯕ ꯍꯥꯏꯗꯣ ꯇꯥꯔꯦ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯃꯤꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯂꯧꯊꯣꯛꯑꯒ ꯃꯤꯅ ꯁꯥꯔꯝꯕ ꯚꯤꯗꯤꯑꯣ ꯑꯃ ꯋꯥꯏꯔꯒ ꯑꯩꯈꯣꯏꯅ ꯊꯥꯅꯤꯡꯕ ꯃꯇꯝꯗ ꯊꯥꯕ ꯅꯠꯇꯦ ꯃꯌꯥꯝ ꯎꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯒꯤ ꯏꯁꯇꯨꯗꯤꯑꯣꯁꯤꯗꯒꯤ ꯊꯣꯛꯄ ꯄ꯭ꯔꯗꯛ ꯉꯥꯛꯇꯅꯤ ꯁꯤꯃ ꯍꯥꯏꯖꯒꯦ ꯊꯦꯡꯛ ꯌꯨ ꯑꯣꯜ ꯑꯩ ꯀꯃꯦꯟ ꯄꯥꯅꯕ ꯁꯣꯅꯝꯗ ꯑꯃꯨꯛ ꯁꯤꯟꯅꯖꯒꯦ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯅꯦꯔꯦꯇꯔ ꯁꯣꯅꯝꯗ ꯃꯌꯥꯝꯒꯤ ꯀꯃꯦꯟꯁꯦ ꯃꯌꯥꯝ ꯂꯥꯛꯈꯤꯕ ꯎꯔꯦ ꯑꯗꯨꯕꯨ ꯄꯥꯕꯗꯤ ꯐꯔꯛ ꯇꯥꯕꯗꯒꯤ ꯄꯥꯍꯧꯗ꯭ꯔꯦ ꯁꯤꯗ ꯊꯥꯡꯒꯠꯂꯣ ꯍꯥꯟꯅꯕꯨꯗꯤ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤꯃꯦꯁꯟ ꯁꯦꯝꯕꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯋꯥꯏ ꯍꯥꯏꯕꯒꯤ ꯀꯩꯅꯣꯁꯦ ꯚꯤꯗꯤꯑꯣ ꯑꯃꯗꯤ ꯃꯃꯥꯡꯗ ꯍꯥꯞꯆꯈ꯭ꯔꯕꯅꯦ ꯌꯥꯝꯅ ꯀꯨꯏꯔꯦ ꯑꯗꯨꯗꯤ ꯑꯗꯨꯒ ꯈꯪꯗꯕꯒꯤ ꯑꯅꯧꯕ ꯆꯪꯉꯛꯄ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯣꯏꯔꯝꯒꯅꯤꯅ ꯈꯟꯖꯩ ꯑꯗꯨꯝ ꯁꯥꯎꯔꯒ ꯉꯥꯡꯕꯤꯔꯛꯄ ꯌꯥꯎꯔꯤꯁꯤꯡꯁꯤ ꯑꯅꯧꯕ ꯈꯪꯗ꯭ꯔꯤꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯒ ꯍꯦꯟꯅꯁꯨ ꯀꯩꯃꯤ ꯄꯥꯝꯕꯒꯤꯗꯃꯛꯇ ꯉꯥꯡꯉꯛꯄꯅꯦ ꯍꯥꯏꯕꯁꯨ ꯑꯩꯈꯣꯏ ꯈꯪꯖꯩ ꯑꯗꯨꯒ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯍꯦꯟꯅ ꯋꯥꯏ ꯄ꯭ꯔꯣꯁꯦꯁꯁꯦ ꯀꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏꯕꯗꯨꯁꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯤꯌꯦꯇꯔ ꯑꯣꯖꯥ ꯑꯃꯗꯤ ꯗꯥ ꯔꯣꯖꯦꯁ ꯍꯣꯏ ꯃꯌꯥꯝꯅ ꯇꯥꯈ꯭ꯔꯦ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯈꯪꯕꯤꯔꯝꯃꯅꯤ ꯑꯗꯨ ꯃꯌꯥꯝꯒꯤ ꯀꯃꯦꯟ ꯈꯔ ꯑꯗꯨꯝ ꯈꯟꯒꯠꯆꯔꯀꯥꯟꯗ ꯂꯥꯏꯚꯁꯤꯗꯒꯤꯁꯨ ꯑꯗꯨꯝ ꯄꯥꯊꯣꯛꯆꯔꯛꯀꯦ ꯄꯨꯄꯨ ꯐꯣꯛꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯃꯇꯝ ꯁꯥꯡꯅ ꯇꯧꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯕꯦꯠ ꯀꯃꯦꯟꯗ ꯄꯨꯛꯅꯤꯡ ꯆꯪꯕꯤꯔꯨꯅꯨ ꯑꯐꯕ ꯊꯕꯛ ꯇꯧꯕꯗ ꯁꯞꯄꯣꯔꯠꯀꯤ ꯋꯥꯈꯜ ꯌꯥꯎꯗꯕ ꯃꯤꯗꯨ ꯃꯤ ꯅꯠꯇꯦ ꯃꯥꯟꯅꯔꯨꯅꯨ ꯄ꯭ꯔꯤꯌꯣꯕꯔꯇ ꯁꯣꯏꯕꯝꯒꯤ ꯋꯥꯍꯩ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ ꯍꯣꯏ ꯑꯩꯈꯣꯏ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯐꯕ ꯋꯥꯈꯜ ꯈꯜꯂꯒ ꯃꯌꯥꯝꯒꯤ ꯅꯦꯒꯦꯇꯤꯞ ꯀꯃꯦꯟꯁꯦ ꯂꯥꯞꯅ ꯊꯝꯈ꯭ꯔꯒ ꯃꯌꯥꯝꯒꯤ ꯄꯦꯟꯅꯕ ꯑꯗꯨꯃꯛ ꯂꯦꯞꯇꯅ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯃꯌꯥꯝꯅ ꯑꯗꯨꯃꯛ ꯅꯨꯡꯁꯤꯕꯤꯌꯨ ꯀꯩꯃꯤ ꯁꯥꯔꯤꯗꯣ ꯀꯅꯥꯅꯣ ꯑꯃꯨꯛꯇ ꯌꯦꯡꯖꯒꯦ ꯍꯥꯏꯁꯤꯅꯦ ꯀꯩꯃꯤ ꯁꯥꯔꯤꯕꯗꯨ ꯑꯩꯅꯁꯨ ꯑꯩꯈꯣই ꯃꯃꯥꯡꯗꯒꯤ ꯑꯗꯨꯝ ꯈꯪꯉꯒ ꯂꯩꯔꯕꯅꯦ ꯑꯩꯈꯣꯏꯒꯤ ꯗꯥ ꯔꯣꯖꯦꯁ ꯍꯧꯖꯤꯛꯀꯤ ꯃꯃꯥꯡꯗ ꯂꯥꯏꯚꯁꯦ ꯍꯧꯖꯤꯛꯇ ꯆꯪꯉꯛꯄ ꯑꯣꯏꯔꯒꯗꯤ ꯃꯃꯥꯡ ꯈꯤꯇꯪ ꯍꯪꯒꯠꯂꯀꯥꯟꯗ ꯌꯦꯡꯕꯤꯔꯣ ꯉꯁꯤ ꯁꯣꯏꯗꯅ ꯊꯥꯒꯠꯂꯛꯀꯅꯤꯌꯦ ꯀꯩꯃꯤꯁꯦ ꯀꯩꯃꯤ ꯂꯣꯏꯔꯒ ꯀꯥꯎꯕ ꯆꯤꯡꯁꯥꯡ ꯂꯥꯛꯄ ꯇꯧꯁꯤ ꯍꯣꯏ ꯀꯥꯎꯕ ꯆꯤꯡꯁꯥꯡ ꯂꯥꯛꯄꯁꯨ ꯁꯣꯏꯗꯅ ꯍꯥꯞꯄꯛꯀꯅꯤ ꯀꯩꯃꯤ ꯂꯣꯏꯕꯒ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯦ ꯀꯩꯃꯤ ꯁꯤꯖꯟꯁꯦ ꯃꯈꯥ ꯊꯥꯕꯤꯔꯛꯈꯤꯗ꯭ꯔꯥ ꯍꯟꯗꯛꯀꯤ ꯁꯤꯖꯟꯁꯤꯅ ꯂꯣꯏꯁꯤꯜꯂꯗꯣꯏꯔꯥ ꯍꯥꯏꯁꯤꯅꯦ
ꯑꯁꯤ ꯀꯩꯅꯣ ꯇꯧꯈꯤꯒꯦ ꯃꯌꯥꯝꯅ ꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯑꯗꯨꯝ ꯀꯩꯃꯤꯁꯦ ꯋꯥꯔꯤ ꯈꯔꯗꯤ ꯂꯩꯔꯤ ꯑꯗꯨꯕꯨ ꯍꯦꯟꯅ ꯄꯥꯝꯅꯔꯤꯈꯩꯗꯤ ꯃꯈꯥ ꯑꯗꯨꯝ ꯄꯨꯊꯣꯛꯆꯔꯛꯈꯤꯒꯦ ꯐꯠꯇꯕꯤ ꯁꯥꯕꯤꯗꯣ ꯆꯦ ꯃꯥꯜꯂꯤꯗ ꯃꯥꯅꯦ ꯆꯦ ꯃꯤꯅ ꯍꯥꯏꯅꯤꯡꯕ ꯍꯥꯏꯖꯁꯅꯨ ꯆꯦ ꯑꯩꯈꯣꯏꯒꯤꯗꯃꯛ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯖꯔꯤ ꯊꯦꯡꯛ ꯌꯨ ꯁꯞꯄꯣꯔꯠ ꯇꯧꯕ ꯃꯤ ꯈꯛꯇ ꯈꯟꯕꯤꯗꯨꯅ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯊꯥꯒꯠꯄꯤꯔꯛꯎ ꯍꯣꯏ ꯑꯩꯈꯣꯏꯅ ꯉꯁꯤꯐꯥꯎꯇ ꯍꯥꯞꯆꯔꯛꯏꯁꯦ ꯑꯩꯈꯣꯏꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯃꯤꯁꯤꯡꯁꯤꯒꯤꯗꯃꯛ ꯈꯜꯂꯀꯥꯟꯗ ꯂꯦꯞꯇꯅ ꯍꯥꯞꯆꯔꯛꯂꯤꯕꯅꯤ ꯃꯥꯅꯦ ꯑꯩꯅ ꯁꯥꯕꯅꯦ ꯀꯩꯅꯣꯗꯣ ꯅꯈꯣꯏ ꯃꯌꯥꯝꯕꯨ ꯑꯩꯅ ꯁꯞꯄꯣꯔꯠ ꯇꯧꯒꯅꯤ ꯊꯦꯡꯛ ꯌꯨ ꯀꯩꯃꯤ ꯂꯣꯏꯕ ꯉꯥꯏꯍꯟꯒꯅꯨ ꯍꯣꯏ ꯋꯥꯔꯤ ꯂꯩꯔꯤꯈꯩꯗꯤ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯦ ꯄꯥꯟꯊꯣꯏꯕ ꯁꯥꯕ ꯃꯁꯛ ꯌꯦꯡꯒꯦ ꯃꯇꯥꯡ ꯆꯥꯕꯗ ꯎꯠꯆꯔꯛꯀꯦ ꯕꯦꯠ ꯀꯃꯦꯟ ꯄꯥꯕꯤꯔꯨꯅꯨ ꯍꯣꯏ ꯑꯩꯈꯣꯏ ꯄꯥꯗꯦ ꯌꯥꯝ ꯏꯒꯅꯣꯔ ꯇꯧꯔꯦ ꯕꯦꯠ ꯀꯃꯦꯟ ꯌꯥꯝꯗꯤ ꯂꯥꯛꯑꯦ ꯑꯃ ꯑꯅꯤ ꯈꯛꯇꯒꯤ ꯅꯠꯇꯦ ꯌꯥꯝ ꯂꯥꯛꯑꯦ ꯑꯗꯨꯕꯨ ꯇꯣꯏꯃꯜꯂꯛꯄ ꯌꯥꯝꯅ ꯍꯦꯟꯅ ꯃꯌꯥꯝ ꯂꯥꯛꯁꯟꯕ ꯌꯥꯎꯋꯦ ꯑꯗꯨꯗ ꯆꯨꯝꯅ ꯈꯛꯇꯪ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯅꯤꯡꯕꯒꯤ ꯉꯥꯡꯕ ꯅꯠꯇꯕ ꯈꯪꯗꯕꯒꯤ ꯌꯥꯝ ꯁꯥꯎꯅ ꯉꯥꯡꯉꯛꯄ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯀꯩꯝꯇ ꯋꯥꯔꯧꯕꯁꯨ ꯂꯩꯖꯗꯦ ꯁꯥꯎꯕꯁꯨ ꯅꯠꯆꯗꯦ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯗꯨꯅ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯀꯨꯏꯔꯛꯏꯕꯁꯤꯒꯤ ꯃꯔꯝ ꯑꯗꯣꯝꯅ ꯈꯪꯕꯤꯗꯗꯅ ꯁꯥꯎꯔꯤꯕꯗꯣ ꯈꯪꯅꯕꯒꯤꯗꯃꯛꯇ ꯁꯤꯒꯤ ꯄ꯭ꯔꯣꯁꯦꯁꯁꯤ ꯆꯪꯉꯤ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯍꯥꯏꯕꯗꯣ ꯎꯠꯆꯕꯅꯤ ꯑꯩꯈꯣই ꯃꯌꯥꯝꯗ ꯁꯥꯎꯕ ꯋꯥꯔꯧꯕ ꯀꯩꯁꯨ ꯂꯩꯖꯗꯦ ꯀꯩꯃꯤ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯊꯦꯡꯛ ꯌꯨ ꯆꯤꯆꯦ ꯉꯥꯏꯍꯥꯛ ꯀꯩꯃꯤꯒꯤ ꯗꯥꯏꯂꯣग ꯇꯧꯔꯛꯑꯣ ꯄ꯭ꯂꯤꯖ ꯗꯥꯏꯂꯣꯒꯇꯨꯁꯨ ꯃꯇꯥꯡ ꯆꯥꯕꯗ ꯇꯧꯖꯔꯛꯀꯦ ꯆꯦꯁꯨ ꯋꯥꯔꯤ ꯁꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯊꯦꯡꯛ ꯌꯨ ꯀꯩꯃꯤ ꯂꯣꯏꯍꯟꯅꯤꯡꯗꯦ ꯍꯣꯏ ꯀꯩꯃꯤꯁꯦ ꯃꯌꯥꯝꯅ ꯄꯥꯝꯂꯤꯈꯩ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯦ ꯃꯥꯏꯕꯤꯗꯣ ꯃꯈꯥ ꯇꯥꯅ ꯌꯥꯎꯍꯜꯂꯛꯂꯅꯨ ꯃꯥꯅ ꯈꯨꯟꯗꯣ ꯂꯣꯏ ꯃꯥꯡꯍꯟꯗꯧꯔꯦ ꯀꯩꯃꯤ ꯂꯣꯏꯍꯟꯕꯤꯅꯨ ꯂꯣꯏꯈ꯭ꯔꯗꯤ ꯌꯥꯝ ꯋꯥꯏ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯦꯟꯅ ꯊꯥꯒꯠꯂꯛꯄ ꯂꯣꯏꯈꯤꯅꯤ ꯈꯟꯕꯗ ꯌꯥꯝ ꯋꯥꯖꯔꯤꯅꯤ ꯍꯣꯏ ꯑꯩꯈꯣꯏꯁꯨ ꯉꯝꯃꯤꯈꯩ ꯋꯥꯔꯤꯁꯤꯅ ꯂꯩꯔꯤꯈꯩ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯦ ꯑꯗꯨꯕꯨ ꯀꯩꯃꯤꯒꯤ ꯃꯇꯨꯡꯗ ꯍꯥꯞꯄꯛꯄꯁꯨ ꯀꯩꯃꯤꯗꯒꯤ ꯇꯥꯗꯕ ꯋꯥꯔꯤ ꯑꯗꯨꯃꯛ ꯍꯥꯞꯅꯕ ꯍꯣꯠꯅꯖꯒꯦ ꯋꯥꯔꯤꯁꯤꯡ ꯑꯗꯨꯁꯨ ꯑꯗꯨꯝ ꯀꯩꯃꯤꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯤꯕ ꯁꯨꯃꯥꯏꯅ ꯋꯥꯔꯤꯁꯤꯡꯗꯨꯗꯁꯨ ꯑꯗꯨꯝ ꯇꯧꯕꯤꯌꯨ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯕꯁꯨ ꯃꯤꯌꯥꯝꯕꯨ ꯄꯣꯊꯥꯍꯟꯕ ꯉꯝꯂꯤꯕ ꯅꯈꯣꯏꯒꯤ ꯇꯤꯝꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯂꯤ ꯕꯦꯁ ꯋꯤꯁ ꯊꯦꯡꯛ ꯌꯨ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯃꯤ ꯌꯥꯝꯅ ꯑꯩꯈꯣꯏ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯒꯤ ꯃꯦꯝꯕꯔ ꯈꯨꯗꯤꯡꯃꯛꯇ ꯌꯥꯝ ꯅꯨꯡꯁꯤꯕꯤꯔꯛꯄ ꯌꯥꯝ ꯍꯦꯟꯅ ꯁꯞꯄꯣꯔꯠ ꯇꯧꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯖꯩ ꯃꯈꯣꯏꯕꯨꯁꯨ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯦꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯆꯦꯅꯦꯜ ꯏꯅꯥꯎꯒꯤ ꯆꯦꯅꯦꯜꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯊꯦꯡꯛ ꯌꯨ ꯕꯦꯠ ꯀꯃꯦꯟ ꯄꯤꯔꯛꯂꯤꯕ ꯃꯤꯗꯣ ꯃꯣꯏꯗꯣ ꯃꯋꯥ ꯂꯧꯔꯨꯅꯨ ꯗꯥ ꯔꯣꯖꯦꯁ ꯅꯆꯟ ꯍꯣꯏ ꯃꯌꯥꯝꯅ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯖꯔꯤ ꯃꯦꯃꯣꯔꯤ ꯃꯥꯏꯕꯝ ꯊꯦꯡꯛ ꯌꯨ ꯁꯞꯄꯣꯔꯠ ꯑꯗꯨꯃꯛ ꯇꯧꯕꯤꯌꯨ ꯍꯣꯏ ꯑꯩꯈꯣꯏ ꯕꯦꯠ ꯀꯃꯦꯟ ꯄꯤꯔꯛꯏꯕꯁꯤꯡꯗꯣ ꯀꯩꯁꯨ ꯈꯟꯗꯦ ꯃꯣꯏꯒꯤ ꯋꯥꯈꯜꯗ ꯐꯥꯎꯔꯛꯄꯗꯣ ꯃꯣꯏꯅ ꯑꯄꯥꯝꯕꯗꯣ ꯑꯗꯨꯃꯛ ꯍꯥꯏꯔꯛꯄꯅꯤ ꯍꯥꯏꯖꯁꯅꯨ ꯑꯩꯈꯣꯏ ꯀꯩꯁꯨꯝꯇ ꯈꯟꯖꯤꯜꯂꯨꯕ ꯇꯧꯗꯦ ꯑꯗꯨꯗ ꯍꯣꯏ ꯃꯣꯏꯅ ꯂꯥꯟꯅ ꯂꯧꯔꯤꯕꯗꯣ ꯑꯩꯈꯣꯏꯅ ꯍꯥꯞꯅꯤꯡꯀꯥꯟꯗ ꯍꯥꯞꯄꯤ ꯍꯥꯞꯅꯤꯡꯗ꯭ꯔꯒ ꯇꯣꯛꯏ ꯑꯩꯈꯣꯏꯅ ꯀꯨꯁꯤ ꯇꯧꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯕꯗꯣ ꯑꯗꯨꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯔꯤꯕ ꯑꯥꯔꯇꯤꯁꯁꯤꯡ ꯍꯥꯏꯕꯗꯤ ꯐꯝꯃꯤꯕ ꯏꯁꯇꯥꯐꯁꯤꯡꯁꯦ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯖꯕꯅꯦ ꯍꯥꯏꯕꯗꯨꯃ ꯈꯪꯍꯟꯅꯤꯡꯕꯒꯤ ꯉꯁꯤꯒꯤ ꯂꯥꯏꯚꯁꯤꯁꯨ ꯁꯨꯝ ꯊꯥꯖꯔꯛꯄꯅꯤ ꯃꯈꯣꯏ ꯃꯃꯥ ꯃꯆꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯨꯔꯁꯤ ꯃꯇꯝ ꯆꯨꯞꯄ ꯏꯁꯣꯔꯅ ꯅꯈꯣꯏꯕꯨ ꯃꯥꯏ ꯄꯥꯛꯍꯟꯕꯤꯕ ꯑꯣꯏꯁꯅꯨ ꯊꯦꯡꯛ ꯌꯨ ꯀꯃꯦꯟ ꯁꯨꯡꯄꯥ ꯄꯥꯕꯤꯗꯦ ꯍꯥꯏ ꯇꯣꯝꯕ ꯂꯩꯔꯦꯟꯃꯌꯨꯝ ꯁꯥꯎꯕ ꯌꯥꯗꯦ ꯀꯃꯦꯟ ꯌꯥꯝ ꯌꯥꯝꯃꯦ ꯖꯔ ꯆꯠꯈꯤꯕꯁꯤꯅ ꯎꯍꯧꯗꯕꯁꯨ ꯌꯥꯎꯏ ꯑꯗꯨꯗꯨꯒꯤꯅꯤ ꯃꯌꯥꯝ ꯑꯗꯨꯝ ꯂꯦꯞꯇꯅ ꯑꯗꯨꯃꯛ ꯄꯤꯕꯤꯔꯛꯎ ꯗꯥꯎ ꯌꯥꯔꯒꯗꯤ ꯑꯗꯨꯝ ꯑꯗꯣꯝꯒꯤ ꯀꯃꯦꯟꯁꯨ ꯄꯥꯊꯣꯔꯛꯄ ꯌꯥꯏ ꯀꯩꯃꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯤꯛꯁꯇꯔ ꯅꯥꯏꯠ ꯑꯣꯏꯔꯕꯁꯨ ꯔꯤꯂꯤꯁ ꯇꯧ ꯑꯍꯤꯡ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯑꯗꯨꯝ ꯌꯦꯡꯉꯤ ꯄꯨꯈ꯭ꯔꯝꯕꯝ ꯊꯣꯏꯊꯣꯏ ꯃꯩꯇꯩ ꯊꯦꯡꯛ ꯌꯨ ꯑꯩꯈꯣꯏ ꯑꯗꯨꯃꯛ ꯍꯥꯏꯈꯤꯕ ꯃꯇꯝ ꯑꯗꯨꯒ ꯅꯨꯃꯤꯠ ꯃꯇꯝ ꯁꯣꯏꯗꯅ ꯑꯗꯨꯃꯛ ꯍꯥꯞꯆꯔꯛꯀꯦ ꯀꯩꯃꯤ ꯉꯥꯏꯕ ꯋꯥꯏ ꯃꯌꯥꯝꯒꯤ ꯑꯋꯥꯕ ꯀꯣꯛꯍꯟꯖꯒꯦ
ꯕꯦꯠ ꯀꯃꯦꯟ ꯄꯤꯔꯛꯂꯤꯕꯁꯤꯡꯁꯨ ꯌꯦꯡꯕ ꯌꯥꯎꯔꯝꯂꯗꯤ ꯆꯦꯒꯤ ꯄꯥꯎꯇꯥꯛꯇꯒꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯑꯣꯏꯁꯅꯨ ꯍꯣꯏ ꯌꯥꯎꯔꯝꯂꯒꯗꯤ ꯑꯗꯨꯝ ꯈꯪꯕꯤꯔꯣ ꯑꯩꯈꯣꯏꯅ ꯋꯥꯕ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯀꯩꯃꯤꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯄ ꯉꯥꯏꯕꯗ ꯁꯤꯗꯧꯔꯦ ꯁꯤꯁꯇꯔ ꯂꯥꯛꯑꯅꯤ ꯂꯥꯛꯑꯅꯤ ꯅꯨꯡꯉꯥꯏ ꯀꯩꯃꯤ ꯄꯨꯡ ꯀꯌꯥꯗ ꯊꯥꯒꯠꯂꯛꯀꯗꯣꯏꯅꯣꯅ ꯍꯥꯏ ꯑꯩꯈꯣꯏ 9-10 ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯀꯟꯅ ꯁꯦꯝꯃꯤꯕꯀꯣ 9ꯒꯤ ꯃꯃꯥꯡꯗꯗꯤ ꯍꯥꯞꯄ ꯉꯝꯅꯕ ꯍꯣꯠꯅꯔꯛꯀꯦ ꯑꯗꯣ ꯍꯥꯞꯄ ꯉꯝꯒꯅꯤꯅ ꯈꯜꯂꯤ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯤ ꯉꯝꯅꯕꯒꯤꯗꯃꯛꯇ 20 minutes ꯑꯣꯏꯍꯟꯕꯤꯌꯣ ꯍꯥꯏ 20ꯁꯦ ꯈꯤꯇꯪ ꯋꯥꯒꯗꯕ माꯜꯂꯦ ꯑꯩꯈꯣꯏꯅ ꯉꯁꯥꯏꯁꯨ ꯍꯥꯏꯈ꯭ꯔꯦ ꯀꯃꯥꯏꯅ ꯃꯇꯝ ꯆꯪꯉꯤ ꯈꯣꯠꯂꯤꯅ ꯍꯥꯏꯕꯗꯣ ꯄ꯭ꯔꯣꯁꯦꯁꯁꯦ ꯈꯔ ꯁꯥꯡꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ 20ꯁꯤꯗꯤ ꯈꯤꯇꯪ ꯋꯥꯒꯅꯤ ꯑꯗꯨꯅ ꯌꯥꯝꯗ꯭ꯔꯕꯗ ꯑꯩꯈꯣꯏ 15ꯁꯤꯗꯤ ꯑꯗꯨꯝ ꯉꯝꯅꯕ ꯋꯥꯔꯁꯨ ꯋꯥꯅ ꯍꯣꯠꯅꯖꯒꯦ ꯑꯩꯈꯣꯏ ꯑꯩꯈꯣꯏ ꯃꯌꯥꯝ ꯖꯕꯤꯔ ꯈꯥꯟ ꯑꯂꯥ ꯃꯄꯨ ꯃꯍꯥꯛꯅ ꯅꯈꯣꯏ ꯃꯌꯥꯝꯕꯨ ꯄꯨꯟꯁꯤ ꯁꯥꯡꯕ ꯄꯤꯕꯤꯁꯅꯨ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ ꯑꯣꯏꯌꯨꯀꯣ ꯍꯣꯏ ꯏꯁꯣꯔꯅ ꯆꯥꯟꯕꯤꯗꯨꯅ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯃꯇꯝ ꯀꯨꯏꯅ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯀꯩꯃꯤ ꯁꯦꯔꯦꯜ ꯄꯨꯊꯣꯛꯂꯤꯕ ꯄꯨꯝꯕ ꯌꯥꯏꯐꯕꯇ ꯑꯣꯏꯕꯤꯌꯨ ꯊꯦꯡꯛꯁ ꯍꯣꯏ ꯌꯥꯏꯐꯕ ꯑꯣꯏꯃꯤꯟꯅꯔꯁꯤ ꯐꯨꯜ ꯚꯤꯗꯤꯑꯣ ꯑꯝꯇ ꯁꯦꯝꯕꯤꯌꯣ ꯐꯨꯜꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩꯃꯤꯒꯤ ꯁꯤꯖꯟꯁꯤꯃ ꯍꯥꯟꯅ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯁꯦꯝꯕ ꯉꯝꯅꯕꯗꯤ ꯍꯣꯠꯅꯒꯦ ꯑꯗꯨꯕꯨ ꯌꯥꯝꯅ ꯁꯥꯡꯈ꯭रे ꯏꯄꯤꯁꯣꯠ ꯃꯌꯥꯝ ꯑꯃ ꯂꯩꯈꯤꯕꯗꯣ ꯑꯗꯨꯅ ꯑꯗꯨꯕꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗꯗꯤ ꯑꯗꯨꯝ ꯄꯨꯟꯅ ꯑꯗꯨम ꯍꯥꯞꯆꯔꯛꯀꯦ ꯑꯩꯈꯣꯏ ꯄꯤꯛꯆꯔ ꯁ꯭ꯇꯣꯔꯤꯗꯣ ꯍꯥꯟꯅꯗꯤ ꯀꯌꯥ ꯇꯥꯔꯝꯗꯕꯅꯤ ꯑꯗꯨ ꯅꯨꯡꯉꯥꯏꯕ ꯃꯌꯥꯝ ꯂꯥꯛꯄꯒꯤ ꯄꯤꯛꯆꯔ ꯁ꯭ꯇꯣꯔꯤꯅ ꯍꯦꯟꯅ ꯇꯥꯔꯦꯗ ꯍꯣꯏ ꯆꯞ ꯃꯥꯟꯅꯅ ꯀꯩꯃꯤ ꯌꯦꯡꯕꯤꯔꯤꯕ ꯑꯁꯤꯒꯨꯝꯅ ꯄꯤꯛꯆꯔ ꯁ꯭ꯇꯣꯔꯤꯁꯨ ꯑꯗꯨꯝ ꯇꯥꯕꯤꯌꯨ ꯄꯤꯛꯆꯔ ꯁ꯭ꯇꯣꯔꯤꯗꯨꯗꯁꯨ ꯃꯣꯔꯦꯜ ꯑꯣꯏꯕ ꯌꯥꯕ ꯀꯌా ꯑꯃ ꯌꯥꯎꯕꯅꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯝ ꯌꯦꯡꯍꯟꯕꯤꯌꯨ ꯑꯗꯨꯝ ꯇꯥꯍꯟꯕꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯄꯨꯖꯔꯛꯂꯤꯕ ꯄꯤꯛꯆꯔ ꯁ꯭ꯇꯣꯔꯤꯗꯨꯗ ꯑꯉꯥꯡꯗ ꯀꯥꯟꯅꯕ ꯌꯥꯕ ꯀꯔꯤ ꯌꯥꯎꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯂꯧꯁꯤꯟꯕꯤꯌꯨ ꯀꯥꯟꯅꯕ ꯌꯥꯗꯕꯁꯤꯡꯗꯨꯅ ꯑꯗꯨꯝ ꯂꯧꯊꯣꯛꯄꯤꯈꯣ ꯀꯩꯃꯤꯒꯤ ꯃꯍꯥꯎ ꯈꯪꯗꯕꯒꯤꯅꯤ ꯕꯦꯠ ꯀꯃꯦꯟ ꯄꯤꯔꯤꯁꯤꯡꯗꯣ ꯕꯦꯠ ꯀꯃꯦꯟ ꯍꯥꯏꯁꯤꯗꯤ ꯑꯗꯨꯝ ꯃꯍꯧꯁꯥꯅ ꯌꯥꯎꯔꯗꯣꯏꯅꯤ ꯑꯗꯣ ꯀꯜꯂꯛꯄꯒꯤꯅꯤ ꯃꯣꯏꯁꯤꯡꯅ ꯇꯧꯔꯤꯗꯨ ꯕꯦꯠ ꯀꯃꯦꯟꯁꯤꯡꯗꯨ ꯄꯥꯔꯨꯅꯨ ꯆꯦ ꯁꯣꯅꯝ ꯍꯣꯏ ꯄꯥꯖꯗꯦ ꯑꯩꯈꯣꯏ ꯑꯗꯨꯃꯥꯏꯅ ꯈꯟꯗꯣꯛꯆꯔꯦ ꯑꯗꯨꯕꯨ ꯌꯥꯝꯅ ꯍꯦꯟꯅꯁꯨ ꯐꯠꯇꯅ ꯈꯟꯖꯗꯦ ꯃꯣꯏꯅ ꯍꯥꯏꯅꯤꯡꯕꯗꯨ ꯄꯦꯟꯗꯕꯒꯤ ꯀꯩꯃꯤꯁꯦ ꯍꯦꯟꯅ ꯌꯦꯡꯅꯤꯡꯕ ꯍꯦꯟꯕꯒꯤ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯈꯧꯔꯥꯡꯅ ꯉꯥꯏꯕ ꯍꯦꯟꯕꯒꯤ ꯄꯤꯔꯛꯄꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯆꯩ ꯀꯩꯃꯤ ꯁꯤꯗꯣꯏꯔꯥ ꯍꯤꯡꯗꯣꯏꯔꯥ ꯀꯩꯃꯤ ꯁꯤꯕ ꯍꯤꯡꯕ ꯍꯥꯏꯕꯁꯦ ꯋꯥꯔꯤꯁꯤ ꯑꯣꯏꯅ ꯌꯦꯡꯉꯀꯥꯟꯗ ꯈꯪꯃꯤꯟꯅꯔꯁꯦ ꯑꯩꯅꯗꯤ ꯍꯥꯟꯅ ꯍꯥꯏꯔꯔꯣꯏꯒꯦ ꯄꯥꯔꯤ ꯏꯃꯣ ꯃꯨꯛꯕꯥꯡ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯅꯥꯎꯒꯤ ꯆꯦꯅꯦꯜꯁꯦ ꯊꯦꯡꯀ꯭ꯌꯨ ꯑꯩꯗꯤ ꯀꯩꯁꯨꯝꯇ ꯈꯟꯕꯤꯗꯦ ꯊꯦꯡꯒꯦꯔꯥ ꯉꯟꯒꯦꯔꯥ ꯊꯥꯒꯠꯂꯛꯂꯗꯤ ꯌꯥꯔꯦ ꯃꯦꯃꯣꯔꯤ ꯃꯥꯏꯕꯝ ꯍꯣꯏ ꯑꯗꯨꯝ ꯊꯥꯒꯠꯂꯛꯑꯗꯤ ꯍꯣꯏ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣ ꯋꯥꯍꯩ ꯀꯌꯥꯅ ꯄꯦꯟꯅ ꯊꯥꯒꯠꯄ ꯉꯝꯒꯅꯤ ꯊꯥꯖꯗꯦ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯑꯥꯏ ꯂꯥꯏꯛ ꯌꯣꯔ ꯑꯦꯅꯤꯃꯦꯇꯦꯠ ꯁꯦꯔꯦꯜ ꯊꯦꯡꯀ꯭ꯌꯨ ꯊꯦꯡꯛꯁ ꯆꯤꯆꯦ ꯐꯨꯜ ꯁꯞꯄꯣꯔꯠꯅꯤꯀꯣ ꯑꯗꯨꯝ ꯃꯈꯥ ꯁꯞꯄꯣꯔꯠ ꯇꯧꯖꯔꯤ ꯊꯦꯡꯀ꯭ꯌꯨ ꯏꯁꯤꯡ ꯆꯥꯎꯕ ꯆꯥꯎꯍꯜꯂꯔꯣꯏꯗ꯭ꯔꯥ ꯆꯥꯎꯔꯛꯈꯤꯅꯤ ꯂꯥꯟꯒ ꯌꯥꯝꯅ ꯂꯩꯔꯤ ꯅꯨꯡꯉꯥꯏꯔꯛꯈꯤꯅꯤ ꯋꯥꯔꯤꯁꯦ ꯃꯌꯥꯝ ꯅꯨꯡꯉꯥꯏꯕ ꯂꯥꯟ ꯅꯨꯡ ꯂꯥꯛꯈꯤꯅꯤ ꯑꯗꯨꯝ ꯉꯥꯏꯕꯤꯌꯨ 13-15 minutesꯇꯒꯤꯗꯤ ꯇꯥꯗꯅꯤꯡꯉꯥꯏ ꯍꯣꯠꯅꯕꯤꯌꯨ ꯍꯣꯏ 15 minutesꯇꯒꯤ ꯑꯩꯈꯣꯏ ꯇꯥꯗꯅꯕꯗꯤ ꯍꯣꯠꯅꯖꯒꯦ ꯑꯗꯨꯕꯨ ꯏꯄꯤꯁꯣꯠ 1-2ꯒꯨꯝꯕ ꯇꯉꯥꯏ ꯐꯗꯅ ꯇꯥꯈꯤꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯅ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯋꯥꯔꯧꯕꯤꯒꯅꯨ ꯑꯗꯨ ꯁꯦꯝꯕꯗ ꯈꯨꯗꯣꯡꯆꯥꯗꯕ ꯂꯩꯈꯤꯕꯗꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯍꯥꯏꯅ ꯈꯟꯗꯣꯛꯄꯤꯌꯨ
ꯊꯕꯛ ꯑꯃ ꯇꯧꯕꯗ ꯑꯐꯕ ꯑꯣꯏꯕꯅ ꯃꯤꯌꯥꯝꯅ ꯁꯄꯣꯔꯠ ꯇꯧꯔꯤ, ꯏꯁꯥꯁꯨ ꯁꯔꯨꯛ ꯌꯥꯖꯔꯤ, ꯅꯤꯡꯍꯟꯅꯕ ꯇꯧꯕꯤꯒꯅꯨ, ꯁꯣꯏꯗꯕ ꯉꯝꯕ ꯃꯤꯑꯣꯏꯕ ꯅꯠꯇꯦ, ꯃꯇꯝ ꯀꯨꯏꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕꯤꯌꯨ. ꯌꯥꯡꯂꯦꯝ ꯁꯤꯇꯟꯅ ꯍꯥꯏꯕꯤꯔꯛꯄ ꯀꯃꯦꯟꯅꯤ. ꯍꯣꯏ ꯌꯥꯡꯂꯦꯝ ꯁꯤꯇꯟ, ꯍꯣꯏ ꯁꯣꯏꯗꯅꯕꯁꯨ ꯍꯣꯠꯅꯖꯔꯤ ꯑꯩꯈꯣꯏꯁꯨ, ꯑꯗꯨꯒ ꯌꯥꯏꯐꯕꯗꯁꯨ ꯑꯣꯏꯖꯒꯦ, ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯃꯇꯝ ꯀꯨꯏꯅ ꯇꯧꯖꯒꯦ. ꯑꯩꯒꯤ ꯋꯥꯆꯞ ꯁ꯭ꯇꯦꯇꯁ, FB ꯁ꯭ꯇꯦꯇꯁꯇ ꯀꯩꯃꯤꯒꯤ ꯄ꯭ꯔꯣꯃꯣꯒꯨꯝꯕ ꯀꯩꯁꯨ ꯀꯥꯏꯗꯕ꯭ꯔꯥ? ꯀꯩꯝꯇ ꯀꯥꯏꯗꯦ. ꯑꯗꯣꯝꯒꯤ ꯁ꯭ꯇꯦꯇꯁꯇ ꯁ꯭ꯇꯣꯔꯤꯗ ꯊꯝꯕꯗꯤ ꯑꯩꯈꯣꯏꯅ ꯀꯩꯁꯨ ꯑꯊꯤꯡꯕ ꯂꯩꯖꯗꯦ. ꯃꯇꯦꯛ ꯃꯇꯦꯛ ꯑꯗꯨꯝ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕ ꯁꯔꯨꯛꯇꯨ ꯑꯗꯨꯝ ꯊꯝꯕꯤꯌꯨ, ꯊꯥꯒꯠꯄꯤꯌꯨ. ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯋꯥꯅ ꯁꯦꯝꯖꯔꯒ ꯑꯇꯣꯞꯄ ꯆꯦꯅꯦꯜ ꯑꯃ ꯑꯣꯏꯅ ꯍꯥꯡꯇꯣꯛꯑꯒ ꯌꯨꯇ꯭ꯌꯨꯕꯀꯨꯝꯕ, FBꯒꯨꯝꯕꯗ ꯊꯥꯒꯠꯄ, ꯑꯇꯣꯞꯄ ꯑꯦꯀꯥꯎꯟꯗ ꯊꯥꯒꯠꯄꯁꯨ ꯑꯩꯈꯣꯏꯅ ꯈꯔ ꯊꯦꯡꯅꯖꯩ. ꯑꯗꯨꯁꯨ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯌꯦꯡꯁꯤꯟꯕ ꯉꯝꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯂꯤꯁꯅꯔ, ꯚ꯭ꯌꯨꯋꯔꯁꯤꯡꯁꯤꯅ ꯎꯕꯤꯕ ꯌꯥꯎꯔꯒꯗꯤ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯄꯥꯎ ꯄꯤꯕꯤꯔꯛꯎ. ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯌꯦꯡꯁꯤꯜꯂꯒ ꯂꯩꯕꯁꯨ ꯉꯝꯖꯗꯦ. ꯋꯥꯅ ꯁꯦꯝꯖꯔꯒ ꯑꯗꯨꯃꯥꯏꯅ ꯑꯇꯣꯞꯄ ꯆꯦꯅꯦꯜꯗ ꯍꯥꯞꯄꯛꯄꯗꯨ ꯑꯩꯈꯣꯏꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ, ꯋꯥꯔꯧꯕ ꯑꯃꯗꯤ ꯐꯥꯎꯖꯩ. ꯈꯔꯗꯤ ꯑꯗꯨꯝ ꯊꯦꯡꯅꯖꯔꯦ. ꯑꯩꯈꯣꯏꯅ ꯎꯔꯒ ꯑꯗꯨ ꯍꯥꯞꯍꯟꯈꯤꯗꯕꯁꯨ ꯌꯥꯎꯏ. ꯑꯩꯈꯣꯏꯅ ꯎꯗꯕ ꯂꯩꯔꯝꯃꯒꯁꯨ ꯃꯌꯥꯝꯅ ꯑꯩꯈꯣꯏꯗ ꯄꯥꯎ ꯑꯗꯨꯝ ꯄꯤꯕꯤꯔꯛꯎ. ꯔꯤꯑꯞꯂꯣꯗ ꯇꯧꯕꯗꯣ ꯐꯦꯁꯕꯨꯛꯀ ꯌꯨꯇ꯭ꯌꯨꯕꯀꯗ ꯑꯗꯨꯒꯨꯝꯕ ꯌꯥꯝ ꯊꯦꯡꯅꯖꯩꯑꯕ. ꯑꯗꯨ ꯃꯌꯥꯝꯅ ꯊꯦꯡꯅꯔꯒꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯗ ꯄꯥꯎ ꯄꯤꯕꯤꯔꯛꯑꯣ. ꯑꯗꯨꯒ ꯍꯣꯏ, ꯃꯌꯥꯝꯅ ꯄꯥꯝꯕꯒꯤ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯒꯤ ꯃꯇꯦꯛ ꯑꯃ ꯂꯧꯊꯣꯛꯑꯒ ꯁ꯭ꯇꯣꯔꯤꯗ ꯑꯗꯨꯒ ꯋꯥꯆꯞ ꯁ꯭ꯇꯦꯇꯁ ꯊꯝꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ. ꯏꯃꯥꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯏꯃꯥ ꯂꯩꯍꯧꯔꯣ. ꯁꯤꯌꯔ ꯇꯧꯕ ꯃꯇꯝꯗ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯂꯤꯡ ꯁꯤꯌꯔ ꯇꯧꯕ, ꯋꯥꯆꯞꯇ ꯑꯃꯗ ꯂꯤꯡ ꯑꯣꯏꯅ ꯁꯤꯌꯔ ꯇꯧꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ. ꯃꯌꯥꯝꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯕꯗꯣ ꯑꯩꯈꯣꯏ ꯌꯥꯝ ꯍꯔꯥꯎꯖꯩ. ꯑꯗꯨ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯃꯇꯦꯛ ꯂꯧꯊꯣꯛꯄ ꯅꯠꯇ꯭ꯔꯒ ꯃꯄꯨꯝ ꯂꯧꯊꯣꯛꯑꯒ ꯆꯦꯅꯦꯜꯗ, ꯄꯦꯖꯇ, ꯐꯦꯁꯕꯨꯛꯇ, ꯌꯨꯇ꯭ꯌꯨꯕꯇ ꯊꯥꯒꯠꯄꯗꯣ, ꯃꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯇꯔꯝ ꯑꯦꯟ ꯀꯟꯗꯤꯁꯟꯒꯤ, ꯐꯦꯁꯕꯨꯛꯀꯤ ꯇꯔꯝ ꯑꯦꯟ ꯀꯟꯗꯤꯁꯟꯒꯤ ꯃꯥꯌꯣꯛꯇꯁꯨ ꯂꯩ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯥꯌꯣꯛꯇꯁꯨ ꯂꯩ. ꯑꯗꯣ ꯃꯣꯏꯗꯣ ꯂꯦꯝꯅ ꯊꯕꯛ ꯁꯨꯗꯅ ꯂꯦꯝꯅ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ, ꯁꯦꯟ ꯇꯥꯅꯤꯡꯕ, ꯆꯦꯅꯦꯜ ꯍꯥꯡꯅꯤꯡꯕ ꯃꯤꯁꯤꯡꯒꯤꯅꯤ. ꯃꯗꯨ ꯄꯥꯏꯔꯦꯁꯤ ꯀꯧꯏ. ꯃꯌꯥꯝꯅ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕꯤꯌꯨ. ꯎꯕ ꯊꯦꯡꯅꯔꯒꯁꯨ ꯃꯌꯥꯝꯅ ꯄꯥꯎ ꯄꯤꯕꯤꯔꯛꯎ. ꯑꯗꯒꯤ ꯀꯩꯒꯨꯝꯕ ꯈꯪꯗꯕ, ꯀꯔꯤꯝ ꯈꯪꯗ꯭ꯔꯤꯕ, ꯈꯔ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯃꯤꯁꯤꯡꯅ ꯍꯥꯏꯇꯥꯔꯦ, ꯃꯇꯦꯛ ꯑꯃ ꯂꯧꯊꯣꯛꯑꯒ ꯃꯥꯅ ꯁ꯭ꯇꯦꯇꯁꯇ ꯊꯝꯅꯤꯡꯉꯦꯅ ꯊꯝꯃꯨꯕ. ꯑꯗꯨꯕꯨ ꯑꯗꯨꯒꯤ ꯃꯇꯦꯛꯇꯣ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜ ꯍꯥꯡꯕ, ꯄꯦꯖ ꯍꯥꯡꯕ ꯀꯥꯡꯕꯨꯗꯨꯅ ꯃꯇꯦꯛꯇꯣ ꯐꯪꯈ꯭ꯔꯀꯥꯟꯗ ꯃꯣꯏꯒꯤ ꯆꯦꯅꯦꯜꯗ, ꯄꯦꯖꯇ ꯑꯃꯨꯛ ꯊꯥꯒꯠꯈꯤꯕꯁꯨ ꯌꯥꯏ. ꯑꯗꯨꯅ ꯈꯪꯗꯗꯅ ꯇꯧꯕ ꯌꯥꯎꯔꯒꯁꯨ ꯃꯗꯨ ꯌꯥꯔꯤꯃꯈꯩ ꯇꯧꯕꯤꯒꯅꯨ. ꯑꯌꯥꯝꯕꯅꯗꯤ ꯑꯩꯈꯣꯏꯒꯤ ꯁꯞꯄꯣꯔꯠꯇ ꯂꯩꯕ ꯉꯥꯛꯇꯅꯤ. ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯁꯨ ꯄꯥꯎ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯀꯦꯅ ꯂꯣꯏ ꯍꯥꯏꯕꯤꯔꯛꯑꯦ. ꯑꯗꯨꯒꯤꯗꯃꯛꯇ ꯍꯟꯅ ꯊꯥꯒꯠꯆꯔꯤ. ꯃꯌꯥꯝ ꯑꯩ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯊꯕꯛ ꯂꯣꯏꯁꯤꯟꯗꯣꯏꯅꯤ. ꯍꯣꯔꯦꯟ ꯅꯪꯅꯕ ꯊꯥꯒꯠꯀꯦ. ꯗꯥ ꯔꯣꯖꯦꯁꯅ ꯁꯤꯗ ꯀꯃꯦꯟ ꯄꯥꯕ, ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯍꯦꯛ ꯌꯥꯎꯔ ꯂꯩꯕꯗ ꯍꯣꯔꯦꯟ ꯃꯌꯥꯝꯒꯤ ꯀꯩꯃꯤ ꯚꯤꯗꯤꯑꯣ ꯇꯦꯟꯗꯣꯏꯅꯤ. ꯍꯣꯏ, ꯃꯌꯥꯝ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯕꯤꯔꯛꯎ. ꯊꯦꯡꯅꯕ ꯌꯥꯎꯔꯒꯗꯤ ꯑꯗꯨꯝ ꯔꯤꯄꯣꯔꯠ ꯇꯧꯕꯤꯔꯛꯎ. ꯑꯗꯨꯗꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯥꯏꯚꯁꯤꯁꯨ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ. ꯃꯌꯥꯝꯒꯤ ꯀꯃꯦꯟ ꯎꯍꯧꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯈ꯭ꯔꯦ. ꯑꯗꯨꯒꯤꯗꯃꯛꯇꯁꯨ ꯋꯥꯔꯧꯕꯤꯒꯅꯨ. ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯃꯌꯥꯝꯅ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕ, ꯃꯌꯥꯝꯒꯤ ꯀꯃꯦꯟ ꯄꯥꯊꯣꯛꯄꯁꯨ ꯑꯗꯨꯃꯛ ꯇꯧꯖꯔꯛꯀꯦ. ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯚ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯇꯧꯖꯔꯒꯦ. ꯄꯨꯄꯨ ꯐꯣꯛ ꯇꯤꯝꯕꯨ ꯑꯋꯥ ꯑꯅꯥ ꯌꯥꯎꯗꯅ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯃꯄꯨꯅ ꯂꯩꯍꯟꯕꯤꯁꯅꯨ. ꯀꯔꯤꯒꯨꯝꯕ ꯂꯥꯏꯕꯛ ꯐꯕ ꯑꯣꯏꯔꯛꯂꯒꯗꯤ ꯑꯗꯣꯝ ꯈ꯭ꯋꯥꯏ ꯄꯨꯝꯕꯕꯨ ꯃꯇꯦꯡ ꯄꯥꯡꯖꯒꯦ. MD ꯃꯨꯖꯤꯕꯨꯔ ꯔꯍꯃꯟ ꯍꯥꯏ, ꯊꯦꯡꯛ ꯌꯨ. ꯍꯣꯏ, ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯁꯦꯕꯥꯁꯦ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯑꯗꯨꯃꯛ ꯂꯦꯞꯇꯅ ꯄꯥꯡꯕ ꯉꯝꯕ ꯑꯣꯏꯖꯒꯦ. ꯀꯃꯦꯟ ꯄꯥꯗꯕꯒꯤ ꯀꯃꯦꯟ ꯃꯌꯥꯝ ꯂꯥꯛꯑꯦ. ꯑꯩꯒꯤ ꯀꯃꯦꯟ ꯄꯥꯕꯤꯗꯦ ꯍꯥꯏꯕ. ꯑꯗꯣ ꯃꯌꯥꯝ ꯋꯥꯔꯧꯕꯤꯔꯅꯨ. ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯁꯣꯏꯗꯅ ꯄꯥꯖꯒꯦ. ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯃꯦꯟꯁꯤ ꯌꯥꯝꯕꯅꯤꯅ ꯅꯪꯍꯧꯗ꯭ꯔꯦ. ꯑꯗꯨꯒ ꯃꯇꯥꯡꯁꯤꯗꯁꯨ ꯉꯁꯤꯒꯤ ꯂꯥꯏꯚ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ. ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯃꯌꯥꯝꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯒꯤꯗꯃꯛꯇ ꯑꯃꯨꯛ ꯂꯥꯏꯚ ꯊꯥꯖꯔꯛꯀꯦ.